Khutlai paiba singna makhal makha kayagi tax loba nam haduna sel khaiba amadi lalolitik tawriba singbu kaukhatpana chingba thawungi mayokta Confederation of Nagaland Chamber of Commerce and Industry gi makhada ngasidagi hauna Nagaland da matam kaktaba shutter down tawbagi khongjang changsinba houkhre iramasigi matangna CNCCI na Nagaland State Government mangjongna khanghanduna Tabak paikan na ba kangan kravasu lokat pam thokpa tabak sing lengaki maikidegi paikan lagjabagi mayokta business community na changsilakpa khongjang haire matam kaktaba shutter down tawbagi khongjang asida banking mahi tampam loisang lengaki office amadi ana lainga marineba sing komthokna nabasu Manipur yauna Jumo Kedima Newland Kohima na chingba district singda lalolitika marineba singdi thonga mata hangna kidre Tongan District Chamber of Commerce na Shogatuna Manipur Chamber of Commerce and Industry na ngarangdagi chathakiba shutter down tawbagi khongjang na maram oiraga Manipur da mausagi punchida chawna akaiba thoganki hairi